AHMEDABAD plane crash THOKHIBA BJ Medical College ki mess building da THABAK TOUBI Mama AMASUNG Chahi Nouriba Macha Langla Langjil Khangdabadagi Ravi Thakor Awaba Phivam Amada Leiri Ravi Thakor BJ Medical College ki mess worker ni Mafamadada Mahaka Luinana Mahaki Apopi Apopa Amade Luinabisu THABAK TOUBI Mahakna Fongdorapada Chahi Kayagi Mamangdagi Mahaki Apopi Amade Luinabiga Luinana Mafamadada THABAK TOURAKIBANI mess building aduda junior doctor singna laklaga chak chai aduga senior doctor singi oinadi hospital ki tiffin service ke saruk amu oina pack tawraga civil hospital da thilli thodok thokiba numit aduda mahusagum mahakna mahaki apopa amati loina bigal loina tiffin pack tawdna hospital da thingba chatki aduga mahaki apopi sarlaga pikliba macha adyagana mess hall aduda lehoki Madamaduda Khanghodana plane adu Pyraklaga mass building aduda Thomjinduna Pokaiki Adum Inamak Apopi Amasung Machagi Langla Langjil Amata Zikso Pangmantri Authority na Piba Lady Trabasingi Lista Hanjin Yang Badaso Mokogi Mamin Yaudre Asok Pagaya Lying Chatariba Civil Hospital the Chatuna Yang Badaso Pangba Lake Thodogada Lake Traba Mahiri Singh Adugi Hakchang Khaktamak Masing Tibada Yauri Mahagi Apopi Amasung Macha Adu ground floor da Kumtaramba Yai Aduna Amutang Changduna Yingzage Haibda Security na Changhandre Hainasu Mahakna Pen the Bak from directly then Pokaibagi Thodok Adu Hakting Nana Tingna Hobi Mapamaduki Mess Worker Mina Mystery Kobi Amanahai Ahan Bada Mess Building Aduda LPG cylinder Pokaide Haina Kanaki Adum Oinamak May Chow na Chakalakpadagi Kadigumba Thodok Amathokle Haiba Kanaki Pumnamak Doklam Laga Mapam Aduda Jensin Dura Miam Adu Kanana Papanaki Hainasu Mahatma Kadaki